Manipur College Sothokliba Irang asi College asigi Students Union gi Secretary oiriba Johnson akan aring singba mahaki khutpuna gundagi thawong chatharakpadagini makha tana College ki academic atmosphere kainaba hotnaba lepiyu haina College asigi Maheiroi Gilson Rana Laurembamna fongdorakli ngasi Manipur Press Club ta pangthokiba paugi mifam amada Manipur College ki Maheiroi Gilson Rana Laurembamna hai tha asigi tang kunmanga gi ayukta Manipur College sa tamliba Rakesh amadi thongamba anina College ta gari lauthokpa changluba matamda College adugi secretary yauna miyoi khutpu kharana mob sagatuna utup watup sizinaduna furambagi thodok leikhi amadi maduda atopa college ki miyoi kayasu yauki maduda khamba changluba nupi macha kharada amuk phajadaba wahaiwata sizinarakpagi thodok thokpadagi ichel singidamak madu tawganu haina hairubadagi amuk onjelaga fuba chaibasu tawrakhibani maduna maram oiraga akan aring singliba college ki secretary Johnson yauna mahaki khutpu adugi mathakta action launaba wafam fongdokhibada achumba saduna media da yumfam yaudaba wafam kaya amuk ngarang fongdorakhiba adu angakpa poi maduda sunatana makoina fuduna sokhankiba Maheiroi Gilson Janus Devdas pusu amuk puthoraklaga maral sizilakpa asi yaba ngamloi thorakliba wahawasi tasengmadi college asida tamliba Maheiroi singna ichamchamna washroom matik chadre semjemnaba tawbiyu haiba wafam college asigi Students Union gi secretary da fongdoknaba hotnarubada Secretary Johnson gi kangbuna gundaism gi thawong chatharakhibani aduda miyambu lana lamjingba yaba wafam fongdokpa lepu haiki paugi mifamada da college asigi Maheiroi wangkhairakpam Janus na fongdokhibada college ki fibam sokpana maram oiraga Students Union da haifam thokpani khanduna semjennaba hotnasi haijaruba khaktane maduda Secretary Johnson na luchingba kangbuna democracy chataba lebak amagum ngammi haiduna Maheiroi singda akanaring singba utup watup paiduna fuba chaiba college sa irang sagatpa haiba asi Maheiroi amani haibada ikaiba fawi thokriba thodokatuda laliba asi kanano haiba masana khangfam thokpani adubu maral kupsinaba mahaki kangbuna ngarang amuk hotnarakba adu tokpiyu mahaitamfam sangwariba college asibu lana mingchathiananaba academic atmosphere tugainaba hotnaba thawong sing ngasidagi lepiyu makha tana thodokasigi matangda media da thoktuna awai akhum tawba toksi college ki authority ga pullaga wari sanaduna achum aran thidoksi waroishin puraksi haiki ai ming Gilson na Laurembam nahanje tang kunhumdoi da thokraba matungda haitare tang kun manga sida ayuksida khogi college ki naupa ani Rakesh ka thongbaga se gari lokthokpa chang matamdida moi myamjina mob sagala layamne mob sagat phisa atopa college ki chhatra singsu yaure ba khoida pau phange moi myamji changdana haji live attempt tor pagumna utup pai moi ani sida fura kan sida amada moi se chenthore isan chingkhana kallaga haitare isan ngang han press conference pambada haigre nupida haini hairoi khangda wai ngwang sa moi lujadaba ma tawdu uthorakpaneba ado moi na haise ngang nan haise moi haide kote insin bane sineba nupi amana social media da thoga sumaina mayam mangda sumaina nupi me oibigi sumaina ijat temsingna pagi mayam mangda su phongdo pai proof point leire si se haidi kote nupi do haidi akhoi haidi nupi duna akhoi changjara kanda ya ibung sumaina tawre khole na akhoi captain leire kanda akhoina mating pangbigi bane haitare mase akhoi magazine secretary leire moi su nupi representative amoina sumaina mase singda tana halaga kaina phani do adugi thabak to lokhatki sena harabda khoi angam mating pangsaki haitare sigumba thodo ase corruption na haraba amadi matik chadaba secretary singna college gi mingcha chokna to hanbane hai lojai aduga nang nahan conference phambei duda akhoi Gilson Janus Gilson Devdas khogi mi palakhibido yamna haidi yam ikai ningai ba thong ne haina loge satra singna su hena khangnareba wa phanga tane college gi thabak toroma torokpa matamda mayam gi mang thaduna mayam gi amadi lebaki thakta hona jaiba akhoi gi ming sizinaraga masai ming chet tanaba khoi namthananaba honarapa thone lojai yam yajaningde kandem tawse khoi college sida irang thokpa maga hunaba chainaba khana chainaba pamde shanti leina haitare college sida oiba atmosphere se angang chhatra karak pandak fresher ka ba hodangai moida su tension kya ama leire sigum leibana maram moiraga angang aide su mi pa phawle mi pa phawle mai leinaba principal amadi authority sing thugum badam achumaran puthopiraga hanagi shanti leba college to puraknaba senbiyona haijai aigi ming wangkhayapam Janus nahan tang kunhumdoi dagi thokliba tangdu leita darba khoigi college ki oiba sigumba crisis haiba tare masida yamna laibak thibadi yamna ikai khumna ningai oiba khoigi general secretary ming oina panjarabada Yunam Johnson aigi ming amadi aigi imanaba Gilson Devdas ki ming yauna maming pallaga aranba propaganda sandropasi yamna laibak thibani masida khoine yamna ngaklibadi college asi sembide thabide hairubagi damakta xyz chhatra amana sembide sabide haibada college ki union da pukhat bidraga karigi damakta aigi inaupa jisanda atamnana mana karigi damakta union da pukhat pano magi personal oina aigi inaupa sida kai nungai tabale haiba wahang do hangjaningi aduga irang sigi tholapam oiriba initial point hairagadi moina namjanan thenaraga
ꯑꯩꯈꯣꯏꯒꯤ ꯁꯥꯇ꯭ꯔ ꯃꯌꯥꯝꯒꯤ ꯚꯣꯏꯁꯁꯤꯕꯨ ꯃꯈꯣꯏꯅ ꯄꯥꯏꯔꯦ ꯃꯈꯣꯏꯅ ꯌꯨꯅꯤꯌꯟ ꯄꯥꯏꯔꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯃꯊꯣꯡ ꯑꯣꯛꯇꯕ ꯆꯠꯊꯔꯛꯄ ꯊꯧꯔꯝꯁꯤꯗꯒꯤ ꯊꯣꯛꯂꯛꯄꯅꯤ ꯇꯁꯦꯡꯅ ꯑꯩꯈꯣꯏꯅ ꯄꯥꯝꯖꯕꯗꯤ ꯁꯨꯃꯥꯏꯅ ꯃꯦꯗꯤꯌꯥꯗ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯗꯨꯅ ꯑꯃꯅ ꯑꯃ ꯍꯨꯟꯅꯕꯒꯤ ꯁꯔꯨꯛ ꯑꯩꯈꯣꯏ ꯃꯁꯦꯟ ꯆꯨꯡꯁꯤꯟꯅꯔꯒ ꯀꯣꯂꯦꯖꯁꯤ ꯄꯣꯖꯤꯇꯤꯕ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯃꯗ ꯄꯨꯔꯛꯄ ꯄꯥꯝꯖꯩ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯀꯣꯂꯦꯖꯀꯤ ꯑꯣꯖꯥꯁꯤꯡ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯧ ꯄꯨꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯅ ꯍꯦꯟꯅ ꯃꯁꯤꯗ ꯑꯣꯏꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯑꯐꯕ ꯑꯦꯠꯃꯣꯁꯐꯤꯌꯔ ꯑꯃꯗ ꯄꯨꯕꯤꯔꯛꯅꯕ ꯑꯣꯏꯅ ꯍꯣꯠꯅꯕꯅ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯀꯣꯂꯦꯖꯁꯤꯒꯤ ꯃꯔꯥꯏꯕꯛ ꯑꯃꯗꯤ ꯁꯥꯇ꯭ꯔ ꯁꯥꯇ꯭ꯔꯤꯁꯤꯡ ꯄꯨꯝꯅꯃꯛꯀꯤ ꯃꯔꯥꯏꯕꯛ ꯃꯁꯤꯅ ꯂꯦꯞꯀꯅꯤ ꯍꯥꯏꯅ ꯊꯝꯖꯅꯤꯡꯏ ꯇꯥꯛꯄꯁꯤꯗꯤ ꯀꯣꯂꯦꯖ ꯑꯁꯤꯗ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡꯅ ꯇꯧꯅꯤꯡꯕ ꯇꯧꯕ ꯒꯨꯟꯗꯥꯏꯖꯝꯒꯤ ꯀꯜꯆꯔ ꯁꯥꯒꯠꯄꯤꯕꯁꯤ ꯇꯣꯛꯄꯤꯔꯒ ꯑꯐꯕ ꯆꯥꯎꯈꯠꯄ ꯀꯣꯂꯦꯖ ꯑꯁꯤꯕꯨ ꯃꯤꯡꯆꯠ ꯄꯨꯔꯛꯅꯕ ꯍꯣꯠꯅꯃꯤꯟꯅꯕꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯃꯈꯥ ꯇꯥꯅ ꯀꯣꯂꯦꯖꯁꯤꯗ ꯀ꯭ꯔꯥꯏꯁꯤꯁ ꯊꯣꯛꯄ ꯀꯣꯂꯦꯖꯁꯤꯕꯨ ꯃꯤꯡꯆꯠ ꯊꯤꯕ ꯌꯥꯕ ꯊꯕꯛ ꯃꯦꯗꯤꯌꯥꯗ ꯄꯨꯊꯣꯛꯇꯨꯅ ꯑꯃꯗꯤ ꯃꯄꯥꯟꯊꯣꯡꯗ ꯄꯨꯊꯣꯛꯑꯒ ꯇꯨꯡꯂꯝꯆꯠꯁꯤꯡꯅ ꯀꯣꯂꯦꯖꯁꯤꯕꯨ ꯇꯤꯟ ꯁꯤꯟꯅꯍꯧꯒꯗꯕ सिगुम्बा थबक से मखा ताना चथदनबा अखोइना कॉलेज पाइबीरिबा सेक्रेटरी मफमदसु अपील तौजरी अदुगा अखोइ पुन्ना होनमिनरगा कॉलेज से चाखतमिनबा अमा ओइमिनसी हाइबा वाफमसी थमजगे।